Hi, Ruchel, Abhiras, adagi Roshan. Nodi school ka phangamani order thokidage. School uniform ga setana oja ga class ga interaction ga tawdana hanagi mawong la ga phajana tawmani sarkar phajana order thomni school uniform chela ka da noju nungai jamani ado khoju pa me no dumana school ka do noi oja na ga talakku mya no khaga tana jiko noida taklakpa suggestion ga pirokdo khodi chattamnina noidagi khaga mateng laujage noiju khoida share tawbiro khoju mathang mathang imana jingda tawjage lipken da laiba ai chung imana da jodong adugo aidi sisi da tamramna kaabdi phangre aina nana khoi sar me kada hangubda akhoi di kamai tawdoino hangwa tamda school kun nipan kaab yadana lai adugi maraktuda khoi sisi ju yawe na habda ije yam nungai gibe Raf kangbu jo khoi school da laina haibire han da dum layune do moido dum laigidoribra dum moido laisalaga de khoi school je karang kanda ka doino dagi lanjenarakpa ichinaw sing relief camp da laibu jo myam yawre hoji mo khoi school ka ni ngamgani moi myam gi khanba ju yam nungai jete adagi ai school gi maru mapa gi unada kuire class su thi nungai na tamgide irang se horopodagi exam di thadabdi yadamna phana irang lai ju exam di soina thagani kari be school khara jitang thage ju yaro khoi ju dum yaw ka dawna school asi kabna di khwai phagina ning school uniform ga selaga oja jinga interaction ga to kanda class ga phamma to do am pamje haibdi khoi tuition chatpa ju na chade school da talapa khara do dum naina jara ga to ba ngatane ai dona maru mapang school sisi da tamba myam amajo kaning ngani school makhoi ju kai da phongdo doino ka ngaunara ga lengani phongdo bong khangdana ado class 12 haidi future gi haidi akhoina thaba inga ama tom da ju class 12 gi certificate mark sheet loima changmani na class 12 sidi adum lui hai ta aduna school asi karagadi hana gi mawongda class ka chang nai na to gadi tuition chatraga ju school dogi talakpa khadno exam asi akhoi thaba ngamgani akhoi exam si thadawdi kusalaktre sumdagi February da thagadi tha trum ta ju ngasale do syllabus cover tawju ngamoi syllabus panaka ju aduna ta yagada ju nate akhoi gi mai pana sen thumga marang kayamna gadi akhoi ju private ta tamjangani akhoi imung manung ju sen marang ka bi imung chadamna government school da tamjarami Sian marang kai boy de khoju private na tamna dum chang nai na school tuition am chatpa phangjangani adu ju ngamdamni na tuition chachade adum school da talakwa khara do dum naina ja ga tawbo ngatani hana gi mawongumna exam ju ni chumna thawa pamjai syllabus ka pudu pamjade laiba sipai sing do